Yaiphalup apokpa marupna awaba nungaitaba phongdokhibagi paudam. Ingkumja lisingani kunmarigi November thagi nongsing kunganithoi irai numitki numidangwai pungmangarom tarakpada amtola hori tilak khulda leiba wangkhaimayom Chandramohongi sangaida Yaiphalup hojaigi President Nongthobam Indra Kumargi lusing makhada Wangkhaimayom Bigdadhona Maibaran Oina Sidaba Mapugi Pambal Irad Haviduna Awaba Nungaitaba Phongdokpagi Mipam Mama Pangthokhi Mipamda Haukiba Lisinganiga Kunmari ing Methagi Nongsing Ahumdagi Hauna Imalepak Manipura Irang Thoklibasigi Manungsida Kuki Marjo Narco Terrorist Militant Singna Chamjaraba Mitai Praja Singi Mathakta Yummai Thaba Otpa Naiba Amadi Harpagi Tawong Tauriba Amasung Chatkiba Novembergi Nongsing Taramathoida Jiribamgi Angang Ahumga Loinana Nupi Ahumbu Phana Pukraga Ot Naiduna Hatlaga Borak Turielda Thadarakpa Loinana Yummai Thabada Yaukhiba Ahal Ani Nongmaina Kapsana Hatkhiba Kamarangagi Satro Nupamacha Asi Singsigi Tawongbu Yaningdaba Uttuna Kandem Tawi Manipurigi Tangdu Laitaba Puviraknaba Central Amadi Manipur State Langakta Haijari Aroibada Mayam Khutta Kendel Maira Amamam Paidana Sikraba Thawaina Mapugi Lekolda Ingna Signa Lairunaba Amadi Nungsi Lairang Lainam Oina Tilunaba Mapugi Mapamda Minute Ama Leptuna Kurumjakhi Matang asida Paudam Pathokchaba Loijare Paudam Asibu Ijariba Amasung Pathokchariba Nongthonbam Kamal Editor APM Larembi Channel